पाउसे युमफम मरुब पाउ खरा अपडेट तौजरे पाउसे फोंब नमित निनी लेपकदौरे इम्फाल नमित खुदिंगी फोंब पोंगनफम पाउसे हौकिब नमित खरगी ममांगदा बोम लंगसिलंबा अमदे था तरुक पाउसे फोंब यारोय हाइना लालहौलुप अमन थिंजिलकपा असिपो जानिंगदब फोंदोपो ओइना हयेंदगी नमित निनी पाउसे फोंब अमदे इलेक्ट्रॉनिक मीडिया ई पाउ सांदोकपा लेपकदौरे पोंगनफम पाउसे पिरकलिब साइथिंग असिगी मथादंगासी ऑल मणिपुर वर्किंग जर्नलिस्ट यूनियन आमजू अमदे एडिटर्स गिल्ड मणिपुर EGM की अपुनबा मिफम अमा फमदुना वरेप कैमरम लौखरे वरेप सिंह अदुदि ममांगदा आमजू अमदि EGM न थमखिबा वाफमगी क्वांगदा पोंगनफम पाउसे की ऑफिस द बोम लंगसेलंबा अमदि पाउसे असिबो था तरुक फोंगबा यारोय हाइबा वाफम असि अकनबा मोंगदा कंडेम तौबा कनागुंबा पाउमी नत्रगना पाउसे द मराल सीबा नत्रगना हक्तेंगन एक्शन लौखट्रिङैदा जानिंगदबसिंग अदु आमजू अमसुंग EGM द मांगजोंना खंगलकना आमजूना थमखिबा वाफम अमुक हना रिफाम तौबा पोंगनफम द सिरकलिबा मरालगी मतंगदा हयेंग अयु पुंग तरुक तगी हौरगा पुंग निपुग निपान की मनुंगदा मसा खाइना लुपसिगी खुथांगदा खंगन बिरकदबने वरेप असिगी मतुंग इना पोंगनफम द थेंगरिबा अवाबा असिगी येंगलगा हयेंगदगी पाउसे अमदि इलेक्ट्रॉनिक मीडिया की पाउमिसिंगना सिंथा लेप्तुना खोंजंग चंगसिनबा मणिपुर की मीडिया सिंगना थेंगरिबा अवाबा असिदा लमदम असिगी CSO सिना मतेंग पांगपिनबा हाइजबा पोंगनफम द बोम लंगचिलंबगी मतंगदा मराल लेबसिंग अथुबा मतमदा फाबिनबा लेंगा की मफमदा ताक्सिनबा अमदि हारिबा पुंगनि पुगनि पानगी मतम असिगी मनुंगदा पोंगनफम द सिरिबा मराल की चबजाबा वरल फोंदोक्त्रबदि सिरकलिबा मराल सिंग अदु युमफम याउदबनि आइना लौबा हाइबन सिंग वरेप सिंग असि लौखि हाइरे मरग असिद पाउचे सिंग फोंबिनबा अपील तौरकले एडिटर्स गिल्ड मणिपुर अमसुंग ऑल मणिपुर वर्किंग जर्नलिस्ट यूनियन द पुना थोकिबा जेरोल अमदा साखंगदबा खुलाई पाइबा खराना की हलकपदगी पाउचे फोंबा लेपननबा लौखिबा वरेप अदु हंदोकपिननबा अमसुंग मखाताना अकी तुजुंगबा याउदबा अकी तुजुंगबा याउदना पाउचे सिंग फोंबिनबा अमसुंग इलेक्ट्रॉनिक मीडिया सिंग मखाताना सांदोकपिनबा इम्फाल वेस्ट अमसुंग ईस्ट की डिस्ट्रिक्ट कलेक्टर ना मरी लेनबा सिंग दा अपील तौरकले ngasi nubidan thokiba DC ani ki jerol asina hai पोंगनफम पाउसे की ऑफिस द हैंड ग्रेनेड लंगचलंबा म्यूई अदु फाननबा डिस्ट्रिक्ट पुलिस ना हेक ngamba makai honare अतोप पाउ अमदना सिंह की कांगलुप कुंट्रागा हुमतोइना चीफ मिनिस्टर की ममांगदा पोपी पांबी थादनबा वसक लौखरे पुलिस लौबदा फुरुप सिंह मानना खुदोंग चाबा पिननबा थौसिल लैरे मणिपुर द मय का बचिनजाक थिंगनबा चंगचिलिबा वॉर अगेंस्ट ड्रग की खोंजंग की सरुकांबा ओइना सिंह की कांगलुप कुंट्रागा हुमतोइ की लुसिंग बसिना चीफ मिनिस्टर एन बिरेन की ममांगदा पोपी पांबी थादनबा वसक लौखरे थौरमदुदा वांगांगदुना चीफ मिनिस्टर ना हाइखि मणिपुर द खुंता मिनरिबा फुरुप सिंह अमतो ओइना पुन्ना थबक तौमिननबगी पुवारी की अनोबल लातम अमंगा सिदगी हांगदोगले पुलिस IRB MR सिंह बगी थबक लौगद मणिपुर द खुंदारिबा ट्राइब खुदिमकी रेसियो यंगलक मतिक चाबा म्यूसिंग द खुदोंग चाबा पिनबा थौसेल पाइखले मिtai lipun na sinduna bot ta pangthoki patharom aduda CM na makhatana haike state aste khunda minariba tribe masasing asigi sumana ba chathung pinar bo hona duna lagle state asigi oina popi thaba lawmi khudimakta lekak na mahut chena ba atopa lambi pigane masigi damak chingi chief sing number ida ba district sing deputy commissioner sing pau phawdok na duna masi khudong chaba phangba ya ba lawmi sing masa khangdok na ba thabak lokhan na ba CM da sinake Chief Minister na hai ngasigi platform asina Manipur gi anupa puari ama semlabane lamdam masida khundariba furup sing platform amada punna phaminaduna leibaki oiba phirep ama lominaba asi thagale ngasigi manglal asi matam kyadagi mangduna laklabane ngasidi lining thongna chanbire mangna MLA oirapdagi auduna assembly the private member resolution pop dauduna lamdam masida khundhaminariba furup kuntraga taret asi Manipur masane furup sing asigi marakta political gi amadi mapan gi sapuna maram oiraga Manipur kahana bahona baki mayukta punna lepmin naduna aikoi Manipur gi damak amato ina lepkadabani aina warep laukibane matamadugi member singa su warep adu basokat pikibane maragasida college oza sing July amadiki 7 pe piragane Israel handbung amadi maram high school oza tarakamanga suspend tawkhre college oza sing tare super UGC pe sahi asigi July amadiki piba hauragani aina education minister Sorokoibam Rajena phangdokre Hiramasi matang da Babupura ki Old Secretariat leipa mahaki office da pamising unabada Minister S. Rajena hai. Hoki ba kumza lisik ani kun ki August tarukte State Cabinet and College oza sing tatari suba UGC peki kudong chaba panganada ba warep lauke. Warep asigi matung ina ngasi Higher and Technical Education ki Commissioner sahi asigi July amadagi college oza sing da 7 pay piba haunada ba order thokle. 7 pay asi hoki ba kumza lising ani taraga taruki January amadagina kumza lising ani taraga mapan gi March kuntraga mathoi phawbana
nationally oina pigane kumja lising ani taraga mapan gi april amadagina kumja lising ani kun gi march kunthama thoi pawna year oina gpf oina installment ani thokna hapkane aduga kumja lising ani kun gi april amadagina cash payment oina pigane loinana UGC regulations 2018 amadi service condition na singbabu atuba matamda chap chana hodolaga piragane amarodana mapung phadaba lengha ki order yabangam loi phekokta college oja sing ki tarit suba UGC pay amadi regulation chana lo haina phekokta na matam changna tanduna lagle demand asiba maripu lengak na lumna lawi asi taramna oge adumapo legak asigi higher education department ngasi thokliba mapung phadaba order asidi yabangam loi haina Federation of Government College Teachers Association phekokta na phangdokre phekokta gi general secretary N Somarendra na thadokba cherul asina makhatana hai ngasi higher education department na thokliba order asi hokiba sahi dising ani kongi August tarukta state cabinet na laukiba warip aduga tayuna bane loinana order asida UGC regulation 2018 chanhan bagi wafam amata yaude masida sunatan order aduda kumja lising ani taraga taruki January amadage national effect viraga area na kumja lising ani taraga mapangi April amadagi pibaga loinana sel oina kumja lising ani kungi April amadagi piba yauna ROP lising ani taraga mapangi mawongda tari suba UGC pay pibagi matangda wafam amata pante maramasina phegokta na changsin du lakpa thabak lepagi khongsing adumak makhata na changsin ki warep ama ngasi Manipur College da pangthu ke phegokta ki emergency executive committee meeting da lepnare aina serola sina makhatare atopa makhatar pa pau amadana miyoi mangana laisabi amadrak pizarga rep tawkhre masagi sahi taraga taret chorabi taraga ni thoi suba class ki mahiroi laisabi masa ama mahaki marup sing amagi makhuragi masa jauna naha mangana drug pizarga Kurukshetra district maki khonmanakta rep tawkhre aina police ngasi sagul sinamita phangdokre mara leibasing adugi marungdagi ahom police na phakre lemawriba ani adusu phana na honari aina official amana phangdokre pharaba ahum adugi manungda ani di masagi sahi taragani pansuri aduga ahum suba adudi sahi sudriba juvenile amani mark observation home ama da thakre case adu thijiliba sub inspector Pravin Kaurna Maran laibasing adugi manungdagi amade nupi masa adugi mamanabagi makhuragi masani aike February 22 nupi masa aduna school loiraba tungda magi maruki jumda chatki maduda mahak masa nungai taba polakhe amasung mahake marubaduna mangonda magi makhuragi masa adubo mayumda thilanke aike adumainamak nupa aduna nupi masa adubu Kurukshetra da umri chok manaki mafam amada pokhe mafam aduda atei miyoi mari adu leiramkhe mafam aduda pakoina mabo rep toki aina nupi masa aduna police da thangalakhiba wakat paladuna SI aduna aike crime adu tawbada miyoising aduna nupi masa adubo drugs pijake thangalakhiba wakat adugi matungina school loiraba tungda nungthil pung amaga makhaida English ngangba tamnanabagi center amada chatli amasung pung marida yumda halake matamaduda halaktabudagi imungi miusina coaching center aduda hangki aduba ngaside mahak karakhide ana khangalakhe mama mapasingda mahak pothiba aukiba numidang pung taritlom tabda case thangkanaraba police station da chatpada motorcycle amada nupi masa amaga loinana nupa ari lakpa ukhe naksilakpada school dress adudagi nupi masa aduba masa khangba ngamkhe nupi masa aduna mayai da famlaga magi tungda phamba nupa masa aduna country made pistol amana magi makukta namki aina wakat aduna aike nupi masa adugi imungi miyoising aduna motorcycle adu thalaga khamki amasung maral leibasing adugi manungdagi ama nampatlaga nupi masa adubu kanki aina police na haike hariba matam adu phawbada nupi masa adu drug ki mayai adu koktre atopa yamna ngakpa pau amadaso mihatpa amana haliba midugi heart ka alu ka thongkhre US gi Oklahoma state tambi hatpagi maran siriba miyoi amana atai victims in attack tawdrangi ki mamangda makoida pijanaba hatkiba nupidugi haksangdagi heart adu lokhoklaga maset kaktalaga alu ka thongki hain ngarang US media na phongkre Lawrence Paul Anderson aibaduna thangna tillaga hatkiba magi jumlon nap amagi haksangdagi heart adu lokhoki madugi matungda mahakna magi makhuragi jumda heart adu puraklaga maset kaktalaga alu ka loinana ensang goina thongki haina thongki amasung madu makhura amasung magi nupi aduda pijanaba honaki haina investigators singna Sikangsa the Grady County Court lebak phanwita haiki haire
Madugi matungda Anderson na makura adu amasung magi sahi mari suraba masunipi adu hatke amasung makura gi nupi adu su aruba phibam da choke mihat adu February mapanda sathage bane Demon sing adu thadok naba mahakna magi imung da pijanaba alu ga loina hard adu thongki bani ahaina court adu da thamkiba search warrant amada agent amani eke Drug ki maran sing da mahak lising ani taraga tareta sahi kunge jail gi jairak pikhi bani adubo Oklahoma Governor na pipa General Constitution amada mahak jail dagi thadok lakhiba jail khara gi tungda crime adu sathake bani aroi ba content sing asige maroi ba pau khara asi ba pau damjari ba Manipur local news YouTube channel amadi Facebook page asidagi Yang bir pupna mapathaga chari channel asina tomda kanara badi subscribe to bitir basina subscribe to bir moloina like and share to bisu kawi kunu puna mapu amakhana thaga chari